Matamgi Manipuri Wari channel asibu tabiriba khwai pumnamakpu daramnok jeri ngasi sum hausagom Ojagi Lamhenbi mari suba tangkak amok podana lakjeri mayam puna taminarasi itha thajadana nupaduna makhoigi school hanglakpaduda laijado mamitu khujalaga hana yenglibadudagi amuk hena muna yenglaga wakhalduda khalli kainone akhoi school ga hangini he aina masa ukiba mi demande masak sulole wangli khuang siga magi dress siga lalhawo mi goiramdana demand letter ga thajin balak poyardi akhoi bandhaudo lawai tang duri jailo ai wasing haira jani tawisiwa khangdraba nga pare khangdradi mi ato padang lagi nang chalo school thengkrani nupado na hairido laijidi tade manglaga de maglairi laijana hoini maini haidana leave laga leibaduda nupado suma khutuna laijiki mamai mapaduda hairiduna amuka hangjilakde laijaso khangpre khangi lali ga tawda kaigino mara school hangido samhangbani nangdi kari school ga sadrano laijado school do takthokpa ngamji makut khudombiduna lapna leiriba school da thillaga tu ada ground sige nakanda building macha am lerisi sida napada sulaijana makut thilibaduda haifit yengli yarabo sakhangdaba napadu nak fitawraga yarani haibago makokta nomladuna thanks angang asika khairamnaga nupadu yam thuna mamaidu leitholaga gam jatkre auto du da kakhatkre auto du su jatkre laijiso jatkribo auto du da yenglaga asuk chawrboibu angang kainaga hektaga hairimine kayam miusitrinaba pharasu phatrasu aise magi lambi takpirineba ngasi tanaraga hekne ladi jichi haini sai masak soge phangde loina komjelisibo magi se kino malaiba maleb aina khalise chumlamdana bako haujika nupa sangse lemyam saida talle sakta sangsiga lemdana lemyam sardana majinna moram soli aduga cycle du thawum hauri auto du maso school mamang da khamni tanjadu da mangaw thiba nong maso ikhang khangawdana phodit phuna ju silakle nong sidi anthokna janja jakhidrida auto da tongliba nupado tap tariba nonglik singduda haifit yenglaga wahai amani majinna soladuna weletagi paisa lawthoraklaga driver du da piri aduga yam tanna auto dagi kumthari makut ani changduna auto manungdagi trolley du lawtharaba matung nupado so naget haifit yengladuna makut yeki khunamduna makokdo haifit khallaga yarigaga nongkan dungai da japiro ibunga asigi waiting set da yam thuna chansinbiro nong si kansile ai su chalagi hoi kaka auto driver do maso yam thuna gari do thauraga jatkre napa du su yam thuna waiting set da chansile makuna mana pairiba trolley do wall do da haifet ngaraga thamli nong na kitang chotlaba furit jacket do lawthoklaga makut khudang du da phat yansele kokse khar chotkrene asida panthaba kanadre school manungda direct hekta changlageda makut na maduna trolley da muk chingladuna nakana leiriba school gate dugi mamangdu da chenseli laibak thiba haigadra school gi gate du so bell takibagi gate du manungda lock tok kramali school du da ahan balak bagoibaga gate du hangu haibu ngamdri gate du hangdorakba ngairagi khalli gate mamangdu da nong thupam leitabana yam thuna mamai du leithoraklaga waiting set du da muk changsanduna hana lefam da muk lebli khudang da siriba hand watch da haifet ingli pung taraga makhai helamli kitang nangai da adoge ngangduna kuchen heng chelaga leiringe nang hongtrini manung da assembly da goloraga changbai duni wakal khana nupado makhuta muk lausinaraga chapting na leptana lei talak da school nang da satri kharaso jangsilaga nong tangliba oiramali waiting set da lepminari laijisu asawa mangaloinana machina pomthoklaga cycle duga godrong waiting set mamang du da thawjilakli cycle do waiting set mamang du da khamlaga yam thuna waiting set du da chansilaklaga nupadu gi manak da leflari
makokta black caps ama upli white color gi men shirt tugi mathakta patak tauba blazer aduga blue color gi formal pant white shoes nakandana trolley masu thamnaga makuta siriba gari do hairap mamituna yeng nong tari tuda mukeng tawduna leiriba nupa dugi makhongdagi yengkhalakpaduna makok phawba yam hakchina yengnaga machinduda urumurum soli haujiki aina lambi takpikiba nupa dunine ho dada nanga ngangnaringaidane school nangdrise asi hairaduna mamaido amuk phalai tholaka nong churiduda amuk yengli mathong chanaba laijegi mamitu sorok wangmada hongdong macha ama nong maraktuda chatpa ngamdabagi lambi mapanda sukchalaga leiribado hek urure mamitu lauthokladuna yam nungaitana hongdongduda yengli leiriba maongduda nungaitaba phaurakli yumda sumagi hongdongdo luna tawjabanina tumina yengduna leiba ngamdramale hongdong machaduda khangladaboi matago makhutu hayaduna ahaima arangbe nang chatpa ngamdraba oh jejela ke leramo as nong em chotlena leramo wai se hayaduna laijado mathawa mago nong maraktuda taping sorok wangmalomna chinthoki aduga hongdong machado phatpam khali panthaba tawdana masado sukchelaga chensilai laijagi matawduda waiting set lairiba nupadu so makhut anido pocket to humjilaga mong hadana nokpa yam tangna yaton kitang uraga noglakpa magi minok tu nokladuna machina tapna soli hongjiki cycle thaw bang hangdune nong maraksida school dress ga kayam thawlai tu angang ningni line jeso mo phudro waiting set to chen selekli aduga leiram mamanabi amada hongdongdu piraga magi bag tege rumal de lawthoraklaga hongdongdugi masaduda jolibado tapna teithokli tung onthoklaga lebliba nupadudi laijana tawrido yengsilodri yengsu yengningdi waiting set to leiramba laijaga khangnaba satri amani laijigi manakta changsilaklaga wari sanari laija asinu pase nang masa khangbra mamanabiduna hairakliba wadu tabada laijado tani haibago mamito kopladuna khongde tungde yengbada post china tai mamangde yengnadi kari oiramgane tupiyo kari o mana tawrisiba laijado machingado pomthoklaga khonjal du piklapna karanta silai magise phone da wari sanabada khonjal phajaranga asingwobada yongmal hainabada adu khanglaba adumain taramdoni tungda post araga mamaidunane hanuman malamdoni amukshu ki nokli nupido wari marakduda adugini masaklolise makada na munokli tungda murum sonaribado nupadu sa haifeti tai mabu hainaribado taraga nukfet tawri ngayag leiraga assembly loibagi security nupaduna gate nu sohang toragli nupadu su gate hang torakpa makholu tabaduda panthaba tawdana trolley du chingnaga gate tamna changsilaktuna gate changdringai haifet lekok tawraga kaka aimle changjaraki ibungo na kana ai ranbir ke mamana bane kaka ibungo ra match kyo za mala kani haibada hoi kaka adudi changbiro ibungo ranbir na so ngasai na hairama bane ai staff room phawa thingbiura khangadra yani da kaka ai ranbir da call tawrage hoi napadu ngasai lagriba sakfamdo sokong hongdana gate lansinkri satri mayamda so changsinaragli line jeso hawdongdo cycle ge basket manungda habjilaga cycle du inselagli laija nang basket da yawrisina kaino ai hawdong ni nei security nupan hanglakli baduda line jeso mani hawdong ne angka security nupado line jeda yinglaga nakmi ise school lakpada bu hawdong purak nabran hei aina purakpa natida uncle lambida nong marakta lairambani nungsidro yengune nong maraksida lambida chatpa ngamdabagi sukchalaga lairambatuda aina nungsidana pubirakpani as nangna hek tawba thabak sidibako ado school manungduda pusinkibadi yaroiko laijado mami lauthorakladuna security nupaduda yengnaga kaigino uncle som pusinkibase kaidawrage ai classroom da pusiloi nong chubanina masasi ingba sumale
ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯖꯅꯤ ꯍꯩ ꯌꯥꯔꯣꯏꯅꯦ ꯂꯥꯏꯖꯥ ꯑꯩ ꯁꯔꯅ ꯈꯣꯟꯊꯤ ꯆꯥꯅꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯊꯝꯃꯝꯃꯨ ꯅꯣꯡ ꯍꯥꯡꯂꯒ ꯃꯌꯨꯝꯗ ꯃꯔꯥꯏ ꯆꯠꯆꯈꯤꯅꯤ ꯂꯥꯏꯖꯗꯣ ꯍꯧꯗꯣꯡꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯦ ꯁꯥꯗꯅ ꯈꯣꯟꯖꯦꯜꯗꯣ ꯇꯞꯂꯞꯅ ꯍꯣꯏ ꯍꯣꯏ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯍꯧꯗꯣꯡ ꯃꯆꯥꯗꯣ ꯕꯥꯁꯀꯦꯠꯇꯒꯤ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯃꯈꯥꯗ ꯊꯝꯂꯤ ꯃꯤꯅꯨ ꯃꯆꯥ ꯅꯣꯡ ꯍꯥꯡꯂꯒ ꯅꯌꯨꯝꯗ ꯌꯧꯅꯕ ꯐꯖꯅ ꯆꯠꯂꯨꯀꯣ ꯆꯤꯆꯤ ꯆꯪꯂꯒꯦ ꯕꯥꯏ ꯍꯧꯗꯣꯡꯗꯨꯅ ꯈꯪꯂꯗꯕꯣꯏ ꯂꯥꯏꯖꯗꯣ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯀꯥꯏꯔꯝꯂꯒ ꯒꯦꯠꯇꯨꯗ ꯀꯥꯟꯁꯤꯟꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯁꯥꯏꯀꯜ ꯁꯦꯠꯇꯨꯗ ꯁꯥꯏꯀꯜꯗꯨ ꯏꯟꯁꯤꯜꯂꯝꯂꯒ ꯂꯥꯏꯔꯤꯛ ꯈꯥꯎꯗꯣ ꯃꯈꯨꯠꯇꯨꯅ ꯀꯣꯜꯂꯒ ꯆꯦꯟꯆꯠ ꯇꯧꯔꯒ ꯃꯣꯏꯒꯤ ꯔꯨꯝ ꯇꯝꯅ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯤ ꯀ꯭ꯂꯥꯁꯔꯨꯝ ꯌꯧꯔꯤ ꯑꯟꯖꯨꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯆꯞ ꯂꯦꯞꯂꯤ ꯑꯟꯖꯥ ꯀ꯭ꯋꯥꯛ ꯑꯃꯨꯕꯤ ꯅꯪ ꯃꯇꯥꯏ ꯊꯪꯕ ꯂꯥꯎ ꯉꯝꯗ꯭ꯔꯦ ꯊꯦꯡꯅ ꯂꯥꯛꯄ ꯃꯤꯅ ꯃꯇꯥꯏ ꯊꯪꯅꯔꯤꯗꯨꯗꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯊꯪꯉꯨ ꯀꯩꯅꯣ ꯑꯩꯁꯨ ꯅꯍꯥꯟꯃꯨꯛ ꯊꯪꯉꯤꯗꯨꯅꯤ ꯂꯥꯏꯖꯥ ꯃꯆꯤꯟꯒꯗꯣ ꯁꯨꯒꯠꯂꯗꯨꯅ ꯑꯣꯁ ꯑꯩ ꯃꯇꯥꯏ ꯊꯪꯕ ꯇꯜꯂꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ ꯑꯣꯖꯥꯅ ꯄꯔꯥ ꯍꯪꯕꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯍꯧꯔꯛꯀꯅꯤꯕ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯐꯩ ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯈꯪꯗꯕꯅꯤꯅ ꯇꯜꯂꯦꯕ ꯌꯥꯔꯦ ꯀꯦꯁꯤꯟꯅꯔꯅꯨꯀꯣ ꯅꯪꯕꯨ ꯀꯅꯥꯅ ꯊꯤꯡ ꯂꯥꯎ ꯍꯥꯏꯒꯦ ꯅꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯣ ꯐꯝꯕ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯃꯇꯥꯏ ꯊꯪꯕ ꯇꯜꯂꯤ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯀ꯭ꯋꯥꯛ ꯅꯪ ꯇꯧꯅꯨꯗ ꯂꯥꯎꯁꯦ ꯐꯝꯃꯨ ꯂꯥꯎ ꯍꯥꯟꯅ ꯔꯨꯜ ꯑꯃ ꯁꯦꯝꯅꯈ꯭ꯔꯕꯅꯤ ꯃꯇꯥꯏ ꯊꯪꯕ ꯇꯥꯟꯅꯕꯒꯤ ꯔꯨꯜ ꯁꯦꯝꯂꯤꯕꯅꯤ ꯊꯦꯡꯅ ꯂꯥꯛꯄ ꯃꯤꯅ ꯃꯇꯥꯏ ꯊꯪꯅꯕꯤ ꯍꯥꯏꯅꯈꯤꯕ ꯔꯨꯜ ꯑꯃ ꯂꯩꯕꯅꯤꯅ ꯂꯥꯏꯖꯁꯨ ꯃꯈꯥ ꯇꯥꯅ ꯑꯉꯝ ꯇꯥꯜꯂꯣꯏꯗ꯭ꯔꯤ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗꯨ ꯁꯨꯒꯠꯂꯒ ꯃꯇꯥꯏꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯤꯅꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯗ ꯍꯩꯃ ꯉꯁꯥꯏꯗꯤ ꯂꯥꯛꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯔꯛꯈꯤꯗꯥꯏꯅꯦ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯣ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯥ ꯋꯥꯁꯤꯔꯕ ꯈꯪꯗꯦꯕ ꯂꯥꯏꯖꯁꯨ ꯅꯧꯅ ꯈꯤꯇꯪ ꯆꯣꯠꯈꯤꯕ ꯐꯨꯔꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯀꯟꯊꯣꯛꯂꯒ ꯑꯟꯖꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯑꯁ ꯃꯇꯥꯡ ꯆꯥꯗꯕ ꯅꯣꯡꯁꯤꯅ ꯀꯥꯔꯟ ꯍꯦꯛ ꯇꯥꯁꯤꯜꯂꯛꯇꯅ ꯐꯨꯔꯤꯠꯁꯦ ꯈꯤꯇꯪ ꯆꯣꯠꯈ꯭ꯔꯦꯕ ꯏꯁꯥꯁꯦ ꯏꯪꯒꯨꯝ ꯂꯥꯛꯀꯨꯝꯒ ꯇꯧꯔꯛꯏ ꯏꯪꯂꯗꯤ ꯃꯤꯁꯇ ꯍꯥꯏꯔꯒ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯆꯅꯨꯈꯣꯏꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯖꯔꯁꯤꯗꯣ ꯂꯧꯔꯒ ꯍꯣꯡꯗꯣꯛꯀꯦꯔꯣ ꯌꯥꯔꯅꯤꯗ ꯌꯥꯝ ꯆꯣꯠꯄ ꯅꯠꯇꯦ ꯈꯤꯇꯪ ꯂꯩꯔꯒ ꯃꯥꯏ ꯀꯪꯖꯈ꯭ꯔꯁꯅꯤ ꯂꯥꯏꯖꯗ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖ ꯀꯩꯒꯤꯅꯣ ꯁ꯭ꯀꯨꯜ ꯊꯦꯡꯅ ꯂꯥꯛꯏꯗꯦ ꯂꯥꯏꯖꯅ ꯐꯝꯂꯤꯕ ꯕꯦꯟꯁꯇꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯔꯥꯖꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯞ ꯂꯦꯞꯂꯤ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯂꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯆꯝꯅ ꯍꯪꯂꯛꯄ ꯔꯥꯖꯀꯤ ꯋꯥꯍꯪ ꯅꯠꯇꯦ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯅ ꯊꯝꯂꯒ ꯃꯔꯧ ꯂꯩꯅ ꯍꯪꯂꯛꯂꯤꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯈꯟꯖꯔꯕꯁꯨ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯅ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯃꯇꯧꯁꯨ ꯎꯠꯇ꯭ꯔꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯂꯥꯏꯖꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯏꯆꯝ ꯆꯝꯅ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝ ꯈꯜꯂꯤ ꯑꯁ ꯌꯨꯝꯗꯒꯤ ꯁꯨꯝ ꯅꯪꯅꯕ ꯂꯥꯛꯆꯕꯅꯤ ꯂꯝꯕꯤꯗ ꯅꯍꯥꯔꯣꯜ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯊꯠꯇꯅ ꯋꯥ ꯍꯪꯂꯤꯉꯩꯗ ꯀꯅꯥ ꯅꯨꯄꯥ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯔꯥꯖꯅ ꯄꯥꯈꯠꯅ ꯈꯪꯊꯠꯊꯜꯂꯛꯄꯅꯤ ꯂꯥꯏꯖꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯂꯦꯞꯀꯛ ꯇꯧꯔꯤ ꯔꯥꯖꯀꯤ ꯃꯑꯣꯡꯗꯨꯗ ꯑꯟꯖꯨꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯣꯏꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯂꯤ ꯑꯌꯨꯃ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯗꯕꯤ ꯂꯥꯏꯖꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ ꯃꯆꯤꯟꯗꯨ ꯁꯨꯒꯠꯂꯒ ꯑꯟꯖꯨꯗ ꯌꯦꯡꯂꯛꯂꯤ ꯑꯟꯖꯨꯁꯨ ꯔꯥꯖꯅ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯃꯥꯏꯗꯨ ꯁꯦꯠ ꯂꯩꯊꯣꯛꯈꯤ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯀꯩꯅꯣ ꯅꯥꯔꯤꯗꯨꯅ ꯂꯥꯏꯖꯁꯨ ꯑꯟꯖꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯔꯥꯖ ꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯍꯪꯕꯒꯤ ꯃꯤꯅꯤꯠ ꯈꯔꯗꯤ ꯑꯩꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩ ꯃꯇꯝꯗꯣ ꯃꯥꯡꯊꯣꯛꯈ꯭ꯔꯦꯗꯅ ꯅꯨꯄꯥꯗꯨꯁꯨ ꯇꯥꯅ ꯍꯦꯛꯇ ꯍꯪꯉꯤ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯇꯥꯛꯄꯤꯔꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯕꯤꯁꯥꯒꯤ ꯅꯣꯡꯁꯤꯅ ꯑꯃꯨꯛ ꯆꯨꯁꯤꯜꯂꯛꯏ ꯐꯨꯔꯤꯠꯀꯁꯦ ꯂꯣꯏ ꯆꯣꯠꯂꯤꯅ ꯈꯪꯂꯕ ꯁ꯭ꯀꯨꯜ ꯌꯧꯔꯛꯄꯗꯗꯤ ꯕꯦꯜ ꯑꯗꯨꯝ ꯇꯥꯔꯝꯃꯦ ꯂꯥꯏꯖꯗꯣ ꯃꯃꯤꯠꯀꯗꯣ ꯐꯨꯔꯤꯠ ꯑꯆꯣꯠꯄꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤꯕꯅꯤ ꯔꯥꯖꯁꯨ ꯂꯥꯏꯖꯒꯤ ꯐꯨꯔꯤꯠꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯣ ꯏꯪꯕ꯭ꯔꯣ ꯂꯥꯏꯖ ꯔꯥꯖꯀꯤ ꯋꯥꯗꯣ ꯇꯥꯕ ꯋꯥꯔ ꯃꯥꯜꯂꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯐꯕ ꯑꯟꯖꯨꯁꯨ ꯃꯆꯤꯟꯗꯨ ꯄꯦꯊꯣꯛꯂꯒ ꯀꯩꯅꯣ ꯉꯁꯤꯁꯤꯕꯣ ꯁꯣꯝꯗꯅ ꯎꯆꯤ ꯃꯈꯦꯜ ꯂꯥꯡꯉꯤ
ꯑꯣꯖꯥꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯖꯥꯠꯂꯣ ꯀꯔꯤꯅꯣꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯖꯥꯒ ꯑꯝꯇ ꯆꯪꯂꯛꯇ꯭ꯔꯤꯁꯤꯕꯣ ꯂꯥꯏꯟꯁꯤꯗꯤ ꯔꯥꯖꯀꯤꯡꯒꯤ ꯏꯔꯥꯡꯗꯣ ꯀꯩꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦ ꯑꯁꯦꯡꯕꯗꯣ ꯁꯠꯇꯨꯝ ꯈꯨꯝꯗꯣꯔꯛꯂꯤ ꯏꯪꯂꯤꯕꯅꯤꯅꯦ ꯔꯥꯖ ꯅꯪꯕꯣ ꯐꯨꯔꯤꯠꯁꯦ ꯈꯔ ꯆꯣꯠꯈ꯭ꯔꯕꯅꯤꯅꯦ ꯔꯥꯖꯇꯣ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯁ꯭ꯋꯦꯇꯔꯗꯣ ꯂꯧꯊꯣꯛꯅꯕ ꯂꯥꯛꯅꯔꯤꯉꯩꯗ ꯁꯥꯔ ꯆꯪꯉꯛꯑꯦ ꯂꯥꯏꯖꯥ ꯑꯟꯖꯨꯅ ꯂꯥꯏꯖꯗ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯣ ꯌꯥꯝ ꯊꯨꯅ ꯂꯩꯁꯤꯜꯂꯛꯏ ꯔꯥꯖꯁꯨ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯑꯣꯖꯥ ꯆꯪꯂꯛꯄꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯄꯨꯂꯞꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯔꯟꯕꯤꯔꯅ ꯃꯥꯡ ꯊꯥꯔꯒ ꯅꯨꯄꯥꯗꯨꯁꯨ ꯇꯨꯡꯗ ꯂꯥꯛꯂꯤ ꯔꯟꯕꯤꯔꯒ ꯅꯨꯄꯥꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯤ ꯔꯟꯕꯤꯔꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯂꯥꯏꯖꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯋꯦꯇꯤꯡ ꯁꯦꯠꯇ ꯂꯥꯏꯖꯒ ꯅꯣꯡꯊꯣꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯉꯁꯥꯏ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯇꯣ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯂꯛꯄꯗꯗꯤ ꯁꯦꯠꯂꯛꯇ꯭ꯔꯤ ꯆꯦꯟꯖ ꯇꯧꯔꯝꯂꯤ ꯉꯁꯥꯏꯗꯤ ꯇꯨꯄꯤꯑꯣ ꯃꯥꯁꯣ ꯃꯁꯛ ꯎꯒꯦ ꯐꯪꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯀ ꯎꯞꯂꯝꯗ꯭ꯔꯤ ꯃꯁꯛꯇꯨ ꯐꯖꯅ ꯎꯔꯤ ꯅꯨꯄꯥꯗꯣ ꯃꯤ ꯋꯥꯡ ꯆꯥꯎꯔꯤ ꯃꯁꯥ ꯃꯎ ꯐꯩ ꯀꯨꯆꯨꯗꯤ ꯅꯨꯄꯥ ꯀꯨꯆꯨꯅꯤ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯅ ꯇꯧꯔꯤ ꯉꯁꯥꯏ ꯎꯞꯈꯤꯕ ꯀꯦꯞꯇꯨꯁꯨ ꯍꯧꯖꯤꯛꯇꯤ ꯎꯞꯂꯛꯇ꯭ꯔꯤ ꯃꯁꯝꯗꯨꯃꯁꯨ ꯃꯁꯥ ꯅꯥꯟꯅ ꯇꯥꯈꯠꯂꯒ ꯀꯛꯂꯤ ꯑꯗꯨꯒ ꯂꯨꯃꯥꯡꯒꯤ ꯁꯥꯏ ꯈꯔꯗꯣ ꯌꯦꯠꯂꯣꯝꯗ ꯊꯩꯖꯤꯟꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯇꯥꯍꯜꯂꯤ ꯃꯃꯤꯠꯇꯨꯃꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯎꯕ ꯑꯣꯏꯗꯦ ꯌꯥꯝ ꯈꯨꯕꯁꯨ ꯅꯠꯇꯦ ꯃꯌꯥꯏ ꯑꯣꯏꯔꯞꯅꯤ ꯊꯥ ꯂꯥꯎꯔꯕ ꯁ꯭ꯄꯦꯛꯇꯨꯒꯤ ꯒ꯭ꯂꯥꯁꯀꯤ ꯑꯀꯣꯏꯕꯗꯣ ꯃꯁꯥ ꯅꯥꯟꯕ ꯇꯔꯨ ꯇꯔꯨꯕ ꯕ꯭ꯂꯦꯛ ꯃꯆꯨꯅ ꯐ꯭ꯔꯦꯝ ꯑꯣꯏꯕꯗꯨꯅ ꯍꯦꯟꯅ ꯄꯛꯆꯈ꯭ꯔꯤ ꯆꯤꯟꯕꯥꯟ ꯃꯊꯛ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯈꯗꯥꯡꯒꯤ ꯃꯌꯥꯏ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯈꯥꯛꯂꯤꯕ ꯀꯣꯏꯗꯨꯅ ꯅꯨꯄꯥ ꯃꯥꯟꯕ ꯌꯥꯝ ꯁꯥꯊꯤꯕ ꯁꯛꯐꯝ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯏꯁꯇ꯭ꯔꯤ ꯐꯖꯅ ꯇꯧꯔꯕ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯃꯦꯟ ꯁꯔꯠꯇꯨꯒꯤ ꯃꯊꯛꯇ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯕ꯭ꯂꯦꯖꯔ ꯑꯃ ꯂꯤꯠꯂꯤ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯄꯦꯟꯠ ꯃꯣꯖꯥ ꯍꯥꯞꯇꯕꯤꯗ ꯇꯣꯡꯂꯤꯕ ꯕ꯭ꯂꯦꯛ ꯁꯨꯁ ꯈꯨꯗꯥꯡꯗꯨꯗꯁꯨ ꯃꯁꯥ ꯅꯥꯟꯅ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯂꯦꯗꯔ ꯃꯔꯤ ꯑꯣꯏꯕ ꯍꯦꯟꯋꯥꯠꯆ ꯑꯃꯁꯨ ꯁꯤꯔꯤ ꯅꯨꯄꯥ ꯃꯥꯟꯕ ꯀꯨꯆꯨꯗꯨꯗ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯥꯞ ꯅꯥꯞ ꯂꯥꯎꯔꯕ ꯆꯤꯡ ꯂꯦꯝꯂꯕ ꯅꯨꯄꯥꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯐꯜꯂꯞ ꯇꯧꯔꯒ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯀꯔꯝꯅꯗꯤ ꯌꯦꯡꯅꯤꯡꯂꯣꯏ ꯀꯅꯥꯅꯗꯤ ꯃꯤꯇꯥꯔꯣꯏ ꯃꯤꯇꯥꯐꯝ ꯊꯣꯛꯂꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯛ ꯂꯩꯕ ꯊꯃꯣꯏ ꯀꯌꯥꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯔꯛꯂꯤ ꯁꯥꯇ꯭ꯔꯤꯗ ꯅꯠꯇꯦ ꯁꯥꯇ꯭ꯔ ꯅꯨꯄꯥꯁꯨ ꯌꯥꯎꯅ ꯃꯃꯤꯠ ꯀꯨꯞꯇ꯭ꯔꯤ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯂꯥꯁꯇꯨꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯂꯥꯏꯖꯁꯨ ꯑꯃꯅꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯀꯣꯏꯅꯣ ꯑꯩꯕꯣ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯑꯩꯅ ꯉꯍꯥꯟ ꯃꯪꯗ ꯃꯃꯤ ꯁꯥꯃꯤ ꯎꯈꯤꯕ ꯑꯩꯅ ꯗꯥꯝꯆꯥ ꯀꯥꯏꯅꯒ ꯀꯧꯈꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯐꯃꯨꯡꯗ ꯇꯟꯗꯟꯒ ꯄꯥꯏꯃꯤꯟꯅꯈꯤꯕꯗꯨꯅꯤꯗ ꯑꯌꯥ ꯇꯥꯏꯕꯪꯗ ꯍꯦꯛꯇꯒ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯃꯪꯗ ꯎꯕꯗꯒꯤ ꯇꯥꯏꯕꯪꯗ ꯎꯕꯗꯅ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯊꯥꯕꯜ ꯆꯣꯡꯉꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯗꯤ ꯃꯌꯥꯝꯗ ꯂꯣꯏꯅ ꯐꯝꯊꯅꯈ꯭ꯔꯤ ꯂꯥꯏꯖꯗꯤ ꯆꯞ ꯇꯤꯡꯅ ꯂꯦꯞꯂꯒ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯆꯦꯞꯂꯞ ꯇꯧꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯔꯟꯕꯤꯔꯗꯣ ꯃꯌꯥꯝꯅ ꯐꯝꯊꯅꯈ꯭ꯔꯒ ꯂꯥꯏꯖꯅ ꯂꯦꯞꯂꯒ ꯂꯩꯍꯧꯕꯗꯨꯗ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯂꯥꯏꯖ ꯐꯝꯃꯣꯅꯦ ꯀꯅꯥꯅꯣ ꯅꯪꯅ ꯑꯗꯨꯒ ꯌꯥꯝ ꯌꯦꯡꯂꯤꯗꯨꯕꯣ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯂꯥꯏꯖ ꯃꯌꯥꯝꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯈꯪꯇ ꯇꯥꯏ ꯃꯃꯥꯏꯗꯨꯅ ꯒꯦꯠꯇ ꯐꯠ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤ ꯃꯌꯥꯝ ꯂꯣꯏꯅ ꯐꯝꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ ꯃꯔꯩ ꯃꯇꯣꯟꯗꯣ ꯈꯖꯤꯛꯀ ꯆꯤꯛꯂꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯌꯥꯝ ꯏꯀꯥꯏꯅ ꯈꯪꯐꯝ ꯐꯝꯊꯩ ꯔꯟꯕꯤꯔꯁꯨ ꯄꯨꯟꯁꯤꯕꯗ ꯃꯈꯨꯠ ꯅꯥꯝꯃꯗꯣ ꯍꯥꯏꯐꯦꯠ ꯇꯤꯡꯊꯣꯛꯂꯒ ꯁꯛ ꯇꯥꯛꯄꯒꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯃꯦꯠꯁꯀꯤ ꯑꯣꯖꯥꯅꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯈꯨꯌꯧꯅꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯌꯥꯎꯕ ꯅꯪꯍꯧꯗ꯭ꯔꯦ ꯁꯔꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯔꯟꯕꯤꯔꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯌꯥꯝ ꯄꯥꯝꯃꯨꯅ ꯅꯣꯛꯂꯛꯄ ꯌꯥꯇꯣꯟ ꯍꯥꯏꯐꯦꯠ ꯎꯍꯜꯂꯒ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯗꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯥꯏ ꯗꯤꯌꯔ ꯁ꯭ꯇꯨꯗꯦꯟꯠ ꯑꯩꯒꯤ ꯃꯤꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯃꯤꯡꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯃꯤꯡꯗꯨ ꯈꯛ ꯇꯥꯔꯒ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯀꯦꯊꯔꯒ ꯃꯆꯤꯟꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯁꯣꯜꯂꯛꯂꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕ ꯁꯔ ꯄꯨꯟꯁꯤꯕ ꯅꯩꯇ꯭ꯔꯤꯕꯔ ꯁꯤꯗꯤ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯏꯔꯥꯡ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯖꯤꯜꯂꯤ ꯑꯣꯖꯥꯗꯨꯗ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯟꯖꯨꯗꯣ ꯂꯥꯏꯖꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯂꯤ
Laijagi makoto khangpai paisilaga khonjelu piklapna hairei. Kaino nang bungaurba Laija murum go solidubo nabungna phublu tarime. Laija so lairiba phibam dudagi machi iling dabi mameto khojilaga irang puba mit ingduna punsibada yengleduna. Ngauri he naina khangdaba phong sawa wa khara leiri kwa amubi khangdeda seyuradi love at first sight kaina ga hainabado aingona su thoi mai pumya kaino mina nganglidubo. Laijagi mamai makok samnandaba waduda anju su gyan mamna hanglakpani. Laija so punsibada yenglibado mitfam hongdana sum kumlakdi. Oho handak exam da subject khara fail oikidana ado ai matung taba exam da so fail masing khangdana oirani ai khangi danan baireba. Anju ingangak na kaino haisibo hawji kaida danan baige